Mireng tabiriba no GORBACHOV na ahanmagda taram nokje. Ngasiki video asidi aina mamangdasu video singda yamna toina panjakiba information ama khaktang mayamda bijage khandana semjarakpa video ni. Mamanggi video singda aina yam toina panjakiba Flipkart ki the Big Billion Day Sale amasung Amazon gi the Great Indian Festival Sale haraga khangnariba chahi khudingi September dagina October tha phawgi manung uba phangba adugu makalgi sale asi chaliba chahi asigisu September tha asida uba fanglagani haidana rumor amasung confirmation oibe yaba paw kya tabana fangna maram oiraga mamangi video singda panjakiba lupa lising taragi range taliba kun gi lens ta amadi makhal makha kya gi price range taliba adumba phone sing adu adomna laina bagi tamakta yengbiramba taragadi haidaba phone sing adu hojiki chaliba sale gi matam asida lebi matamda adom damakta kanaba oigadra haibna singda sing asigi information slipping bana mayam gi damakta ngasigi video asi semjabni video asu ming ta video singna video sibu bai phawtang ming tabiyo amadi channel asibu subscribe tawdiba leiragadi channel asibu subscribe tawsingbiram tungda su asigumba kanaraba information singa loinana nungairaba video kya yengbina bagi damakta mamangi video singda panjakiba Flipkart ki the Big Billion Day Sale amasung Amazon ki the Great Indian Festival Sale haraga khangnariba chahi kudingi September tha dagina October tha phawgi manungda ubo hangba adugma makhalgi sale sing adu chaliba chahi asigisu September tang 15 phawgi manungda sumsoi soidana hairiba sale sing asi laklagani haibagi confirm oiba rumor amasung information kya taba phangmasina maram oiraga adomna karigumba phone ama laina bagi damakta yengbiram bataragadi mamangi video sing da su panjakibugumna adomna laigadruba phone aduda makhal makha kya gi offer sing loinana karigumba adomna SBI SDFC ICICI na chingba natragana Axis Bank kumbagi credit card kumba paibi bataragadi 10% fawba instant discount phangmasina maram oiraga adomna karigumba lupa lising 35 gi range ta phone ama laina bagi yengma matamda offer ga loinana adomna phone adugi mahutta lupa lising 20 gi range ta laiba phone ama line laiba phanggadaba oiba asida sunatana karigumba adomna credit card kumba paibidaba taragasu hairiba offer gi matam asida lupa lising 20 gi range ta laiba phone adu sumsoi soidana lising 30 tegina 30 awgi chang asida bo phanggadaba chamna khudam oina haijarabada iPhone 14 hairiba phone asi hairiba sale asigi manungda lupa lising 50 gi manungda sumsoi soidana uba phanglagadaba phone ama oibana maram oirga adomna iPhone gi model ama lupa lising 50 gi range ta laina bagi damakta ingbiram bataragadi hairiba phone adu matam kharada ngaibiraga September tha asigi hawgal saruk asida sale gi matam asida lehabu taragadi adom gi damakta yamna mo faba option ama oigani haina khanjai masida sunatana hairiba sale asigi manungda atop electronic gadgets sing tablet laptop smartwatch na chingba makhal makha kya gi polam singda discount kya pibatana tana haiba Amazon gi the Great Indian Festival Sale har khangnaramba si chaliba chahi asidadi the Great Freedom Sale natragana the Great Freedom Festival Sale haibna chingba gi ming asida lakani haiba gi paw kya amasu tabu phangli loinana chaliba tangkak asida September gi second week tagi horagana middle week fawda su Flipkart tasu soidana Flipkart ki the Big Billion Day Sale na chingba sing asi uba phanggadabna maram oirga adomna karigumba online dagi atop polam sing phone natragasu atop polam sing laina bagi damakta yengma matamda Flipkart amasung Amazon da masidagi parga matam kharadang ngaibiba matamda adomna laigadro phone aduda makhal makha kya gi discount uba phanggadaba amasung karigumba adomna credit card na chingba amangda panjakiba SBI SDFC Axis natragana ICICI Bank na chingbagi card sing paiba matamda kudakta 10% discount amaga loinana offer gi mathakta leiba taragadi hairiba sing adu adom gi damakta yamna mak saving oigadaba paisa kya save tawba ngamgadaba tanatana makhal makha kya gi polam sing anouba launch tawgadaba kya su leibana maram oiraga chaliba tha asida September tha asida Apple haina khangnariba company asina iPhone gi series kaya amasu launch tawragani haibagi paw leibatana tana mamang chatasu haukiba chahi kya dasu Apple hariba company asina iPhone gi series sing asi September tha asida aduma launch tawduna laklibani maram aduna adomna iPhone gi model ama leina bagi damakta ingbiram bataragadi karigumba Apple hariba company asina anouba iPhone gi model ama launch tawku matamda mamang chatta lemba model kaya ta offer kaya uba phangmasina maram oiriga hariba timing asi adomna phone leina bagi damakta ingbiram bataragadi masi faidagi faba matam oigani haina khanjabana maram oiriga masigi viewers sing amadi aigi channel asida hanadi thongna subscribe tawduna leiraba singda masigi information asimatang jagi khanduna masigi video semjabani
loinana karigumba adomna technology ga mari lenaba mobile phone sing matang da natragana atop gadget sing matang da anouba video sing unboxing amasung hands on na chingba makal makha kya gi video yengbina magi damukta channel asibu subscribe tawdibo origadi channel asibu subscribe tawsin biramu tungda su asigumla nungairaba amadi kanaraba informative oiba video kya ga loinana nungairaba video kya puduna lakpa ngamnaba honajage masigi oinadi Flipkart ki amadi Amazon gi asigulba sale asigi matang da khangan janiduna semjaba video ni video asibu meng tabiru singa like tawsin biramu channel asibu subscribe tawdragadi channel asibu subscribe tawsin biramu asigi oinadi video si matang stelo sinjari tungda anouba video amada amu hengarasi